Lamlakki Uchek sing Fanaba lang Thakpa Singgi Mathakta Forest Department na drive Chathaduna Lakpagi SARUK ama OINA NGASI THOUBAL Forest Division ki DFO Dr. LEISHANGTHEM JEECEELEE ki MITYENG MAKHADA THOUBAL Forest Range amasung KAKCHING Forest Range ki combined team amana THOUBAL District ki LILONG NGANGLOU LOUKOL da AKHANNABA drive CHAKHAKHIBAGA LOINANA Uchek FANABA THAKLAMBA lang MARFUROM FAGATKHRE PAWASAN HAI THOUBAL Forest Range amadi KAKCHING Forest Range ki Range Officer Dinesh Chandra Salam amasung Sundar Huidrom ki lamjing makhada ngasi anganba ayukta CHAKHAKHIBA drive aduda Range ani asiki MAKHADA leiriba bid office singi staff singsu SARUK yaduna THOUBAL district ki LILONG da leiriba NGANGLOU LOUKOL gi area da drive CHAKHAKHIBAGA LOINANA Uchek FANABA THAKLAMBA lang Marfurom Fagat Pangam Kivani Hairi Ngasigi drive adugi matang da mayai kaithel bid office ki bid officer L Samanandana Fongdo Kibada Forest Department na tungan ba pat sing amadi local sing da drive Chathaduna lang thaktanaba Uchek phadanaba amadi hatpidanaba paujel kya piduna ngasi fawa lakli ngasi chathadiba drive asisu mafam asida lang masing khangtana thakle Uchek kya marum fare hatle haibagi akaknaba paw ama fangbadagi range ani gi staff sing punsinduna akhannaba drive asi chathabani haiki hauji ningtham thagi matam oibana miramdagi Uchek kya marum lamdam asida chaktaba laklibani Uchek phaba hat pahaibase Indian Forest Act 1927 gi makada cherak phangba yai haidaduna makhoi bulang thaktuna phaba hu pizaduna hat pahaibasi tawbiganu hainasu miyamda apil tawki